Hi ma'am, masih akong video na po yun na lae nga sige matindi na pan iron baga adoy gisi na sige recipe do ay kino na oran ang mang hapjarang geu ko sige recipe do may kino thong mani ba kaya ito anan ba thong mani ba ko sini kai thabi adoy gi thabi adoy gi sini jirum bara sina thabi ga adoy gi mimi ga sinju mimi ga salad ga salad chai ga sinju hai da salad ni adoy CD yang hapan tadi saya umur kami ni kita orang sabi orang ini yang tahu orang yang sini 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 tahu kerana ha pakai bang mangga sini yang lagi makan nasi Jadi apa ya? Ani rumah aja sih. Yang jawab berarti. Kecil. Ini mau buat itu. Nah, nó hao rồi. Hao rồi. Đâm nó muốn làm sao có cái gì đâu. Ini dulu yang besar lah. Ini dulu. Ini ada di sini. Mesti cerita. Ngông ngồi ngông rồi, ra rồi, ra nào, cua rau rồi ra. Đây bên đi đâu? Không biết làm gì. Hả? Nhưng mà hồng là hồng á.
ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕ ꯑꯗꯨ ꯍꯤꯟꯖꯥꯡꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤ ꯄꯥꯅꯤꯔꯣꯝꯁꯨ ꯍꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯖꯔꯤꯕꯀꯣ ꯑꯩ ꯅꯣꯔꯃꯦꯜꯅꯦꯕ ꯉꯥꯡꯉꯤꯁꯦ ꯑꯗꯨꯗꯩ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯝꯅ ꯄꯨꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯄꯨꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤ ꯑꯩ ꯁ꯭ꯋꯥꯏ ꯌꯧꯕ ꯉꯝꯖꯔꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ